Akasbani Imphal Nayani Devi na pau pajari ahanbada maru oiba pau National Education Policy lisingani kungi makhada chahi marigi undergraduate program gi anoba syllabus ki matangda workshop ama Manipur University da hokre Nagaland da Raja Sinthungna Police Recruitment Rally lisingani kuntaru ngazidagi ahore Senba chahi lisingani kunmanga kuntaru ki kendra gi budget lauthokibadu thabakto onthoknaba chahi ohum chatnaga daba public private partnership project pipeline ama semle amasung National Medical Commissioner Jammu Kashmir gi Riyasida laiba Sri Mata Vaishno Devi Institute of Medical Excellence the piramba letter of permission lokthokre National Education Policy NEP lisingani kungi makhada chahi marigi undergraduate program gi anoba syllabus ki matangda bhapta naba nongmagi oiba workshop ama Manipur University ki court holda University asigi Vice Chancellor Professor Naurem Lokendra Singna hudokre workshop adu Manipur University da affiliate of college singi oina University asigi college development council sinbani workshop adul hodok laduna Professor Lokendra Singna hai We have successfully started the academic sessions in the last 2-3 years in time. We have also been conducting the examinations in time. Most of the examination results have also been declared in time. And whatever the university has been doing in terms of teaching and learning process now is at par with the University Grants Commission mandate. And we are going at par with other universities and institutions all across the country. Hogdokpagi thauram aduda Manipur University ki School of Human and Environment Science ki din su oiriba Committee for Implementation of NEP lising ani kun UG ki chairman Professor Soibam Jibon Kumar Singh Sabapati oiki University asigi Controller of Examinations Tokpam Santi Kumar Singh guest of honor oina saruk yakhi workshop asida technical session ani legani Numitare ni chumna chathagadaba National Service Scheme NSS Special Camp ngasi Mangon Nganbi College ning thokongdagi audokre camp asigi adopted village oiriba Thinungai Phubala amadi Taupopuida College asigi NSS volunteer singna numitare ni asida lamtu singdokpai thoram sing pangthokani College asigi principal RK Birjit Singh yauna atai sangnai bakayana saruk yaduna special camp adu audokhi punna NSS volunteer ni phuromna saruk yari Nagaland da Raja Sinthungna Police Recruitment Rally lisingani kuntarung asidagi ahore constable gi family singama chama humbudra taruki dama candidate ising kuntrai henbana competition asida saruk yari rally asi nongmajing natana tha sigi tarom dei phawa chathagani ngarang paumising da wangang bada Dimapur gi Commissioner of Police Autulati Imchena hai recruitment asi mioi tarukna sahaba jila thaki screening committee amana yingsilli recruitment asida amakba lehandanaba amasung daita kahna tabak lokhan aba recruitment asigi tongan ba thoram punamak CCTV coverage piri Thaksi kachi ngaknaba sung khangba kannaba appeal tauraduna commissioner hai masamawu khingba pungning makal phaba amasung thaksi kachi leibana ha oiriba nupa amasung nupi sing khangatuna miyam amasung leiba ki seba tawgadaba police force ta yawhanaba Nagaland police amasung Raja Sarkar gi achetpa phirep lei Raja Sabagi MP su oiriba Tripura State BJP ki President Rajiv Bhattacharjina ngarang Unakoti Jilla gi Pechar Thal Block ki manung chanba Janardan Parada chatuna yengsinkre handakta Uttarakhand gi Dehradun da hatkraba Mahiroi Angel Chakma gi yumda su chatkhi khongchat aduda si Sri Bhattacharjina Angel Chakma gi apokpago unaduna wari sanakhi laikhidraba Mahiroi adugi saktamda laikatuna ikai khumnabo utki amasung awaba nanglabai imung manungi awaba su saruk yakhi tungda Gazbani ga wari sanabada Sri Bhattacharjina hai Angel Chakma hatkibada chenaba sing matik chaba chairak pinaba Uttarakhand Sarkar amasung Tripura Sarkarna kanna hotnari
Arunachal Sin Thungbada Tagin Lining Thajaba Singna Mahuzagi Janabi Amasung Harau Deyambaga Loinana Si Don Yi Hilo Kumhai Pang Thokre Daporijo Nacho Tali Ha Damporijo Itanagar Alo Mechuka Amasung Atay Mapam Sing the Pangtokipa Kumay Duda Ningthi Jaraba Kala Sanskriti Tauram Sing Amasung Ira Tauniga Loinana Sandang Katpagi Tauram Sing Pangtoki Daporijo da Pangtopa Kumhai the Wangang with the Jiko Tako Emelena Kala Sanskriti Yokatpa Amasung Saukhat Hanbagi Maru Ebedu Panki Amadi Tagin Puruki Ina Kulabas Sanskriti Lining Amasung Tabak Tauram Sing Yokatuna Tamnabagi Tangai Padaba Panki Rajagi Griha Masung Yellow Mikan Bagi Mantri Mamana Tungna Tauram Adu Naharla Gunda Saruk Yaki Tabiri Pawasi Akasbani Faldagini Senba Chahili Singani Kunmanga Kuntaruki Kenragi Budget Lauk Thokibadu Tabakto Onthoknaba Department of Economic Affairs na Chahi Ohum Chanagadaba Public Private Partnership PPP project pipeline ama semle sel to mantralay na high project pipeline as ida kendragi infrastructure mantralay sing raija amasung union territory singi punna project chanipan yangkhaini thoi yauri project sing asida changadaba apunba senpamna lupa koti lakh tara taret hengani Mantralay na high investors sing developers sing amasung masida yawgadaba tay punamangna hena akupa thaurang lokhatpa ngamnabagi I pau amasung sel thadanabagi warip sing loba ngamhanaba pipeline asina mangjawnana PPP project sing asigi oitokpa yaba maram sing khangangani Pradhan Mantri ki flagship platform for proactive governance and timely implementation pragati gi yangkai suba mipam mai pang pangthoktuna singthaningai oiba khongthang ama thangjille ingkumjali singani tara mangada Pradhan Mantri Narendra Modi na hudokiba pragati asina matam gi chapchana oiriba phimam yengsinba amasung maru oiba infrastructure project singi warep loba amadi miyamgi awaba khotong chadaba sing Pradhan Mantri na haktengnana yengshinduna lengak sachanda chauna awonba Ngamle Kendra Raja Singh Amasung Kendra gi Mantralay Singh Digital Interface Amakaktada Punna Poroktana Platform Asi Cooperative Federalism gi Saktam Oiri Haukiba Chahi Tara Henba Sida Pragatina Warip Lobagi Khongjal Yang Sin Hanba Maru Oiba Infrastructure Project Sing Thinta Labigi Maram Sing Kok Hanba Amadi Achetpa Daita Lena Thabak Taunabagi Thilpi Bada Mateng Oire National Medical Commission की Medical Assessment and Rating Board MARB ना जम्मू कश्मीर की रियासीदा लेबा श्री माता वैष्णो देवी इंस्टीट्यूट ऑफ मेडिकल एक्सीलेंस तपिरंबा लेटर ऑफ परमिशन लौथोखरे तंगाई फदबा स्टैंडर्ड ngaktabagi damak permission adu lukthokpani MARB na ngarang thokipa order amna high lisingani kunmanga kuntaruk academy asigi oina counseling tawduna college adu da mingchan kipa mahiroi punamak union territory adugi administration gi authority na ahenba seat hapkatuna Jammu Kashmir gi atai medical institution singda mingchalhanaba khangan khre permission logdhoi ki ware pasina MBBS ta mingchaluraba mahiroi amata makoi gi seat adu mangjaroi makoi sing adu Jammu Kashmir gi sakhanglaba atai medical college singda makoi gi hana leijaba seat ki mathakta mingchalhangani National Institute of Rural Development and Panchayati Raj ki Director General Dr. G. Narendra Kumar na hairi Viksit Bharat Ji Ram Ji eki makhada khwaidagi nemba khusumal gi chang manghandana thangani Hyderabad an ongmagi oiba Bharat Talab Thoramda Paumising the Wangangwada Dr. Narendra Kumar na hai Bharat pu chakhol lebak ama oihanaba hotnariba duga chunana Viksit Bharat Ji Ram Ji ekna ingkumjali singani ni phutaret phawada thamliba pandam adu phangba ngamnabagi mayek sengba road map ama piri aroibada maruiba paw amo National Education Policy Lising Ani Kungi Makhada Chahi Marigi Undergraduate Program gi Anoba Syllabus ki Matangda Workshop ama Manipuri University da Haukre Nagaland da Raja Sinthungna Police Recruitment Rally Lising Ani Kuntaru Masitegi Aure
Senba chahi lising ani kun manga kun taruki kendragi budget ta lauthoki padu thabak taw onthoknaba chahi ohum chanagadaba public private partnership project pipeline ama semle amasung National Medical Commissioner Jammu Kashmir gi Riyasida laiba Srimata Vaishno Devi Institute of Medical Excellence tapiramba letter of permission lokthokre Paulo jere